Manipur top channel gi mai kedi gi maroi bi I pau sung miam na thamjari ahan bada ngasinu ida weram phone ki ba pauser pausi gi editorial mem special content moina ahan bada miam na thamjari Kuki Narco terrorist gi land leibak thugaige haibani phammi hobi nati sahi ani helakdaba Kuki Narco terrorist gi mioi bi gi hak khonggaw na ba hingsa tana mang tharaga maitai sing da leptana sathabi ba si leibak thugai na bulandani phammi hobi gi land nati haibise ekoi khudi magna wakhal tamina ba matam ori Sai lising ani hian bigi puari laizari ba Manipuri sing nga sidi mikap thoklasi aikhoigi oikraba ipai pu sing na ireibak iramdam karam na kanduna ngak tuna lakhi habatu ngasigi mirol sina hangana ningsing minawa yingsin punamak yamnamak maru oirakli ipai pu sing na ireibak iramdam ngakpa kanmana thawai digi hena lumna lawduna yekna ba sing na satharakhiba lantheng kya da nokna thawai kathoklam khibani habisi ngasigi mirol sina kawbu yaroi English singa maga sani pan ga taraga mapandegi English singa maga samapan ga kun ga taruk phau sahi tare khuntak khiba Manipur gi ningthau singi mathakta satharki bulan duda mishimina awa ana kya nang khrabusu thauna pharaba matam du gi ipai pu sing awa sing bu maithiba piduna aikhoi gi ngasi gi iramdam si kanduna lakhibani English singa maga sani pan ga maudraga mathoi de thokiba Anglo Manipur war British singi lengak sasana du gi mayokta aikhoi gi thauna pharaba ipai pu singa thengna duna lakhi loina na Inkumza lisinga maga samapan ga marida British colonial rule gi mayokta haukiba ahan manupi laladu matamadu gi thauna pharabai khoi gi ima singa madi inkumza lisinga maga samapan ga kunthra ga mapana thokiba ani suba nupi laladu bu thauna pharabi ima singa matamdu thokiba khutsem gi sak tang gi thaudo du gi mayokta akan balanthing sathaduna thawai phawba thadokuna maithiba pikibani loina ngasi phawba Manipuri singna state ki thakta ningsing thorom pangthokuna ningsing baga loina thauna pharabi ima gi mafamda ikai kumna boli ikoi dana thokiba kumja English ngani ga amagi June taraga mari dagi taraga nipan phawba lamdam sigi miyamna barat lenga amasum NSN IM ani gi marak satakhiba peace talk ki marumda without territorial limit haiba wapum yoksalakpadagi yaning da bafudok tuna thauna pharaba lamdam sigi mapari taraga nipana thawai katuna maithiba piki Nomida sibu ngasi phawba the Great June Uprising Unity Day haiduna ningsing thorom pangthok tun ikai khumnari Manipur gi haukiba thengthang kya da iramdam sibu thugai na basa tharakhiba tuwan lalong kya da thauna pharaba layoi khraba ipai pu singa dugi sada nauda oidiba ikhoina thawaina pontha piduna lakhiba ngaktani haukiba English ngani ga kunga humdui gi me ahumdagi Kuki Narco terrorist na satharakli hingsa yawba landa sida miyoi sani ga yangkhairong gi punsi mangkri miyoi lising humpu henu gi mayu mai kai amang ata thonkri tuwan relief camp sing da miyoi lising humpu hena sangjapam lawbadana tara miyoi kya amasu soinai dunu laidi amadi miyoi kya ama ngasi phawba tuwan hospital sing da analeng sathari khwaidigi thamoi sokpo oina Jiribam district ki Borobekra sub division gi manungsana leiba Zakura dor pikliba angang ahum yauna nupi taruk yauna miyoi taruk tamthina khathibagi thawdo laimakhong da leiba 57 mountain division da thabak subu sangkiba laishram kamal babu thiba khangduna leiriba sigi wathok singa sisu kawbu yaroi Maramaduna hausi Kuki Narco terrorist na satharakli balanda asi lamdam asida leiriba tuwan ba civil society organization sing mahairoi loop sing mayra paibi loop sing amadi khoirambal kaithel phambi ima sing na Landa asi thengna bada madi maithiba pina bohona bada punna mayona mara sanction minabagi matamadu yaurabani sathariba lanasi iramda Manipur asi thugai ge haiba lani leibak ki phamaduga sai anila henjilaglaba lanasi loishinana bohona bagi muhuta lengak pariba BJP MLA singi marakta phammuna bagi ihauda tukre adu state asida president rule lengak sathari Kuki Narco terrorist singi lanasi gi maru oiba horakpham munna thiruba matamda India lengak ki khut chauna yawi habisi khangpham thui Kuki singna sathari lana sigi marumda awang nong poklamnamda maning makha tambigi lalau sangshiliba lahulup sing namthanaba aron ma thorang ama India lengana sathari habisu CNB yaroi da bokhamni hauju awang nong poklamnamda leiriba tuwan state singi saruk singdagi maset phaktok la Kuki jog singi weba Zalengam haiba leba ama simna bigi oithoklaroi mangla namagi marumda tuwan ba mapa lebak singi khut yauna landa asi sangsilakpani haibasi ngasidi ifong na khangnari maramaduna haujik lamda masida laidiba CSO sing mahairo lup sing maira paibi lup sing kaithel phambi ima sing yauna marebak maramdam nungsijaba punamangna Kuki Narco terrorist sing satharagli balana si maithiba pinaba aset pa phirep ama lomina babisi ngasimak mangna tari bo phamni leibak ki lusing ba sing sulanda asi thengna na ba hona ba ngha ki weba
ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯒꯤ editorial ꯃꯌꯥꯝꯅ ꯊꯝꯖꯔꯤ targeting NEET 2026 Bio 360 NEET Success Center की Biology Foundation regular course लाखलीबा तांग कुनगा तरुक था मंगा इंग्लिश सिंगनिगा कुनगा मंगा दिगी हौजरगनी facilities खरा पालबदा regular test series अमसु mock test series printed NCERT based study materials अतोप उजा सिंगा मानदब मोंगदा base अमदा छात्र निफुगा मंगा खक लौजगनी स्टूडेंट की लेवल खंगना तकपी तंबीरिबा सेंटर नि हेना नुंगारिबा मन affordable fee ओइजबगा लोइनना full course fee दा लुपा लिसिंग तरागा तरुक खक्तनी installment 60 दा पीबगी खुदोंग साबसु पिजरी अकुपा मरुल गिदमा अखोगी contact number 8575587677 नत्रगना अखोगी address hodam लाइरक opposite कैसांपत oil pump दा लापिदुना अकुपा मरुल खंगबिबि यागनी मखासा थरक पोइना तो पपावमना बोर्ड ऑफ सेकेंडरी एजुकेशन मणिपुर लौबा 2025 की क्लास 10 की परीक्षा की फल लौथोखरे पुनः माहिरु लिसिंग कुंथ्रा गुमदोय की सदरे के यंखै के मंगा पास तौदुना पास तौबगी सांगसादा 91.37 चखरे हंदक से इंग्लिश सिंगनी का कुनगा मंगा की बोर्ड ऑफ सेकेंडरी एजुकेशन मणिपुर बोसियम लौबा हाई स्कूल लिविंग सर्टिफिकेट HSLC एग्जाम की रिजल्ट ngasi नुथुल हाइदोखरे पुनः माहिरु लिसिंग कुंथ्रा गुमदोय के सदरे के यंखै के मंगा पास तौदुना पास तौबगी सांगसादा 91.37 चक्रे सही गोइना क्लास 10 की एग्जाम दा माहिरोई पुना लिसिंग कुंथ्रा तरह का यंखै के निथोय इनरोल तौखी मसिगी मनुंग माहिरोई लिसिंग कुंथ्रा तरुक का समापन ग निफुग हुमदोइना एग्जाम थाखी नुपा माहिरोई लिसिंग तराग निपान ग सहूंग मार्फुग तरह अदुगा नुपी माहिरोई लिसिंग तराग निपान ग चौंगा ग यंखै के तरुकनी पास तौखिबा अपुनबा माहिरोई लिसिंग कुंथ्रा हुमदोय ग सत्रे के यंखै के मांगोइकी मसिदा नुपा माहिरोई लिसिंग तराग तरुक का चनिपान ग कुनगा मंगा पास तौखी दुगा नुपी माहिरोई लिसिंग तराग तरुक समापन ग कुंथ्रा पास तौखी नुपा की पास तौबगी सांग सादा 91.50 ओइकी दुगा नुपी माहिरोई सादा 91.24 ओइकी सही असिदा लेंगा की स्कूल दगी माहिरोई लिसिंग निपान ग समरी ग मरी थाबदा लिसिंग तरुक का समापन ग तराग निपान पास तौखी पास तौबगी सांग सादा 82.32 नि एडेड स्कूल द माहिरोई लिसिंग अमगा सनीग तरेट एग्जाम थाकी मसिदा लिसिंग अमगा सामग अहुम पास तौदुना सादा 91.38 ओइकी अमरमद लनाई की स्कूल सिंह की माहिरोई लिसिंग कुनग तरेक सौंग कुंथ्रा ग निथो एग्जाम असिदा सरुक याखी दुगा माहिरोई लिसिंग कुनग मंगा ग सत्रे क कुंथ्रा ग मरी पास तौदुना सादा 94.15 ओइकी मणिपुर की डिस्ट्रिक्ट सिंह मनुंग कक्सिंग डिस्ट्रिक्ट की माहिरोई सादा 98.48 पास तौदुना मकोक तनकी अनि सुबुदा नोने डिस्ट्रिक्ट की सादा 97.78 पास तौखी अहम सुबुदा थौबाल डिस्ट्रिक्ट की माहिरोई सादा 97.3 पास तौखी फेजोल डिस्ट्रिक्ट सादा 56.76 पास तौदुना अरोइबदा लेखियनसु पावमुन मखतारी अमरोमदना सोशल मीडिया रा तौनरिबा मयाम असिना मियोय अमगी प्राइवेसी करिनो हाइबा साममनै एमपीपी मो साइबर सिक्योरिटी साइबर लॉ एंड combating cyber harassment हाइबा हिरम सिदा नोमिगोयबा awareness program अमा कुनुंग ममांगदा लैबा बुद्ध चंद्र कॉलेज ता पांगथोखरे MB College amani Manipur State Legal Services Authority MASLSE anina kusamnaduna sinkiba thauramadura Lok Sabha gi MP angomsa Bimol Akoizam MASLSE gi Additional Member Secretary Binesuri Maiba Mamadi MB College gi Principal Dr. Babandana Athuba Mitungin oina saruk yaki thauramadu mari redana MP angomsa Bimol Akoizam na phungdokhibada miyoiba amada harassment pi bai bisi tongan ba makhal gi harassment kaya manum lai मसीगी मनुंगदा लमदा मसीदा अमना अमदा हरासमेंट पीबा सिसो अमनी हाइरदुना सोशल मीडिया रा तौनरिबा किया असिना मियोइबा मगी प्राइवेसी असि करिनो हाइबा सममनरी असिगुम फिबम अमदा लैरिबा लमदा मसीदा माहिरोइ सिंगदा असिगुम्बा साइबर गी ओइबा अवेयरनेस पांगथोकपा असि अफाबा खोंगथांगनी असिगुम अवेयरनेस असि तोवान तोवान मफम सिंगदा सिनबा तंगाइ फदे हाइकेनसु पावस्ता पल्ली मखासा थरक पोइना तो पपो महौसागे फिबम द हंजिलंगनबगी थाजब लैरे एन्जॉय किसन सेंटर की मियंग मखार गवर्नर लमदमसि महौसागे फिबम द हंजिनना बहोनरिबा सिगी महि यानबा हौरकली सही अनि हेलकलब इरांग असिना सीथरुरब बिजनेस सेंटर कया नौना हांगबा हौरे हैना थांगमैबन एसी की MLA केस जोय किसन फुंगदोखरि हारिबो वाफम असि थांगमैबन की खुया थोंगदा मनिकुंस मोमेंट की अनौबा रिटेल आउटलेट अमा हांगदोकपगा मरी लेना मांगना फुंगदोखिबनि मांगना हाय स्टेट असिदा थोकलिबि इरांग असिदा मरम ओइरगा अमना अमाबु थाजनबगी सांग हेंगदनखि अमसुम
मांगनखिबा थाजबा सि हंजिलक्लबदि नुंसिनबा पुरक्तुना लमदम असिदा मपुंग फाना पीस हंजिलक्पा ngamgani matam sangna nena taadana leirurabasu haujikti mahauksagi lambida hanjilakpa hore athupa matamda mapung phana hanagi phibamda hanjilaklagani haibigi thajaba leiri haidi atop pawmana niyam sumna census pangthoklaga delimitation tawbiyu haina governor da takshinkhri BJP amadi Congress Party yauduna tuan political party taragama gi mirchingna Manipur kumza English singaniga amagi aranba census ta yumpham oiraga delimitation tawbigano kumza English singaniga kun ka tarukta niyam sumna census pangtholaga delimitation tawbiyu haina governor Ajay Kumar Bala da takshinkhri Manipur gi governor na su kumza English singaniga kun ga tarukta nauna census pangtholaba matung delimitation tawbana Manipur state ki oina aphaba oigani haina thajaba thamlakhri haina NPP Manipur State ki President Yumnam Joy Kumar na thamlaki Naurem thong de leiba NPP ki office ta permission unaba ma Joy Kumar na makhatan hai ngasi Aam Admi Party BSP CPIM National People's Party Janata Dal Yur Naga People's Front RPI Athawale AIFP AITC NCP SP Shivasena UBT RSP amati MPP gi mihut singna Manipur khumza English singaniga amagi aranba census ta yumpham oiraga delimitation tawbigano kumza English singaniga kunga tarukta niyam sumna delimitation pangtholaba matungda tawbiyu haiduna ayib sirol ama pisinduna khankri ngasigi governor da sirol pisin kibaduda sarugya kiba JDU gi vice president oibadana tana Manipur gi hanagi chief secretary oiramba oina nabakishona sukumza English singaniga amada census pangthokiba duda aranba kya yauki habigi wafam governor da marik sumna pawdamki Yumnam Joy Kumar makhatan hai district council municipality amadi panchayat ki mikhal pangthoktuna leiriba amadi mamang da leiramba government na furi khawdigi miyoi khara legal provision gi wangmada ad hoc committee oina habliba si aranma thawngni hiram asida athupuda miyeng sangbiduna pangthoktuna leiriba mikhal singa si pangthokpa yanaba sinbiu hain stakshinki amarom da Imphal CORS project ki phase 1 mai pakna pangthokpa ngamdriwa sida phase 2 project amuk PSE digi makhara pekhatpa sina maram oiraga khorai kongpa lambi yauna tuan Imphal city gi manungsana leiriwa lambi gi phibam yamna sokchinduna leiri haibigi wafam governor da thamki project asida lambi tawkhairaba matung ningthina semjalaba matungda black topping tawbigi provision yawramgani haibigi thajaba thamladuna senpham asi contractor singna haina thokiba mali hiram asida miyeng sangduna phibam soktuna leiriba lambi singasi ningthina sembiyu haina governor da takshin khiyari amaramdana Manipur anauba lengak CM na bohonabada CM Oiningba Kaya Yaori Ramesor Manipur President rule na lengak pahing thahum sapsana mapung pharagani adumainama kanana lusingdun anauba lenga ama kaya thuna semlakadagi haibigi matang da ngasisu Manipur gi miyamda samamnaba amadi adumak leiri mara asida Manipur anauba lenga ama CM na bohonaba minister Oiningba amadi lusingbu Oiningba miyoi kya yauri haina kairau AC gi MLA Lauremam Ramesona phungdokri Imphal gi haying khongbal ngasi lai gi thorom amaga yaw lakpa permission ga unaba amad MLA na makhatan hai Manipur president ru lakraba matung tha ama ani de center na kari hairakpagi haibatu yengduna lakhibani haujikti tha ahum sujilakli haujik laidibe MLA masing sidagi Kuki MLA tara sakhrabasu logi matung ina ngasimak anoba lenga ama sema yabi gi oithokpa laidibani adu moinamak miyam gi lusingbusingi marakta waikhu gi mawong khara yawba silebak thibani haina phungdoki Kuki MLA amadi Kuki gi CSO khara ga handak kangpokpi center gi lusingba amaga wari sanakhibi gi matangna palladun mang hai hauju oriba phibam asida maite amadi Kuki gi MLA singna lengak semba pamnaram gani haina khali Kuki MLA singi maikaidi gi anoba lenga ama sembada mating panglabadi afaba mani Manipur da mahausa gi phibam lakna bohona bada nakalani gi marakta kathokna ba masangi maru oina tampakta leiriba MLA singa masa masa gi oiba wakhalon thadoknaraga lainga ama semlagani miyam gi lusingmani haiduna leiriba ikhuibu miyamna phana sona hogani khallaki panmayabani Manipur president rule hek thamlakraba matung anoba lenga ama semnabaga mari lena BJP amadi masiga punna satminabi yaba political party kharagi MLA kyana khuyek pi basi role sing center gi lusing basing pisinduna lakhibani loinana numi kharani gi manungda anoba lenga ma semlagani haibigi thajabadu Manipur gi miyamna piduna lakhibani Manipur gi miyamna sahi ani mapung phakhrabi iranga si lusinana ba mekei kyadi gi MLA sing amatu oina punsinduna anoba lenga ma semduna thabak tawna taksinduna lakhibani hairi
ꯇꯦꯟꯇꯪꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ